Hello mayam, mayam ngasi se aise hujik thabak kai ka loire ba ko ayuk ki morning ni thabak ai chana thakna pura mak thabak loire pi ga su loi shuna ko na ngasi thabak loire ba ko loina ado hujik se aise mathak ta karai ne bane jenam kai ka wa phudi ko mana kai ka khara man ge na do tomato su mun chale ba ko to su khara hek ke ado mayam ngasi se thangjan mini do ngasi je sani puja ai di ne khuramba jam na phai na ne ha ya ba ko adu do na aise ngasi se ko bu ko loi tumme adu ga horen sanda da nai khuramba chak ke na ngasi je mera me sar ge na ne ado uti thongge na tawine bako horang motor tingam menga si je uti chage na ne adogi hajik se awa phadi bom kai ka jenam su khara keno man ge na ka khalak pune bako do tomato su mun chale e du su khara hek ke ado mayam tu meng minarasi ya pi su ba khot pa loi re pi budi jam de da ngasi keno tawde iru thok pa gi khara taneba to sila laire mayam ai gi tomato se si ahan ba keno taw gi ba tomato du ni si ju hek to ge ngasang ngang da bi ja la khang de khwa kui re si gi sumaina yellow color da sumaina oi leire ise sumaina sum leire du hek to ka keno tawra ge thamma ge atai di palak tre keno tano ai di ne mapan sarak tre atai palaroi loira mane si sini chara ma di pijara me thaba gi di hek to khara keno tawye ba chawi si se ahan ba gi se akom bada palak ba sina ne keno tawi khara pi si se munjana ni aina nahan jenam khara jendem khara thadok pani si sinam jendem khara smain thado jendem chara di mayam leye ba ko thabam semdri si se akom ba pan ba du ni mayam akom ba pan ba do si se na ngasang ngasang ngang na keno tawi fajadra sangang na pal sangang ko si akom ba pa mani jang na mun chale nusa sara mina je ong si ju loina yellow sum napu ka sale ba ko mula ni si ina saji bu da lai kat ba gi ya ga dra na khan ba jang na mun chale khang de son manung long gi si di khara keno tawi manung long gi si di watli sisina nungsa se jam phuye ba du na jang na mun chali la kain si mayam budi pali ai bu khoi gi jam na chawbi keno du di achawba phaja bu du di oidre mayam adu ga ai gi jenam ne kyam jenam se si gi keno se si gi gamla se kyam phajai je ngo si gi gamla sina khwai da gi pura mak da gi phaja re si sina ku phaja ni mayam kap ama hen ngani sangi jam na si je si jam phajare atai sina khara ne maton je kangchalli kai no ding maton se ne khoi loina ne kangchan dana ne phajaba wale si su sung khara phajai si su sangi jam na pambi je si semdi keno tawye ba ko thabadagi ambok lien dre ba si se aina hayang saji buda oina len la gai na ne len thok tre ba si je tai judi sung khara kano len na dum chana re ba si thaba da gi ong pok len dre ahan bai na saji buda lai kat la gai na pambi ju phaja ba si ga ne len ba ga pamu re phaja am ni si mana je sum chaw ro ga ne pa ga phaja re mayam jam sati na si gi keno se ma thado da ba gi phaja ba wa re si je andak thado dre si atai di loina thado ye ba andak nusa su jam sa ba na lore bo nusa jam kan le haji men je phana jam nahan sum mari manga he khare kha men je do ama khatang keno taw pali jam chaw ba kha men budi na te adu su sum keno tawi sum pan pali sum kanai ye ba ko marak maya gi sum keno taw ba ma pan lai ni awa phadi gom se mapan sare loina ina hayeng haurak padari prik sawrani mapan sing je loina keno torok padari awa phadi gom se khara mal lage na uti da hapa hawe ba ko to sing mana se sing mana di laitre sing mana hapa di haw buni uti da sing mana lai haudra wa gen sing je thammini ina jok na mathan da haurai ne ba jamthong cha ba jani ina phoitat re
ꯅꯥꯄꯤꯁꯤꯡꯁꯦ ꯆꯥꯡ ꯍꯧꯒꯠꯂꯛꯈ꯭ꯔꯖꯥꯠꯅꯤꯕꯣ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯍꯦꯛꯑꯒꯦ ꯈꯔ ꯂꯦꯜꯂꯒꯦ ꯍꯥꯏꯗꯣꯏꯅꯤ ꯁꯤꯗꯁꯨ ꯈꯔ ꯂꯩꯔꯦ ꯃꯄꯥꯟꯁꯤꯡꯁꯤꯅ ꯍꯌꯦꯡ ꯐꯖꯅ ꯍꯧꯔꯛꯇ꯭ꯔꯣꯕꯅꯤꯕꯣ ꯃꯃꯥꯡꯂꯣꯝꯗꯩ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯐꯖꯔꯕꯅꯤ ꯃꯌꯥꯝ ꯁꯥꯊꯤꯅ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯥꯟꯗꯣꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯞ ꯄꯨꯞ ꯂꯥꯎꯔꯒꯅꯦ ꯐꯖꯔꯦ ꯖꯦꯅꯝ ꯃꯅꯥꯒꯁꯦ ꯐꯖꯕꯅ ꯂꯣꯏꯔꯝꯃꯦ ꯁꯤꯁꯦ ꯑꯝꯇꯪꯇꯅꯤ ꯈꯔ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯁꯦ ꯑꯇꯩꯁꯤꯡꯁꯤꯁꯨ ꯐꯕꯨꯗꯤ ꯐꯩꯁꯨ ꯌꯥꯝ ꯐꯠꯇꯕꯕꯨꯗꯤ ꯅꯠꯇꯦꯕ ꯑꯗꯨꯁꯨ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯦꯕ ꯑꯇꯩꯁꯤꯗꯤ ꯃꯌꯥꯝ ꯂꯦꯟꯈꯔꯦꯗ ꯍꯥꯏꯗꯤ ꯊꯥꯔꯛꯄꯗꯒꯤ ꯃꯌꯥꯝꯔꯛ ꯂꯦꯜꯂꯦꯕ ꯁꯤꯁꯤꯗꯤ ꯑꯃꯨꯛꯐꯥꯎ ꯂꯦꯟꯗ꯭ꯔꯤ ꯑꯗ ꯀꯩꯅꯣ ꯁꯖꯤꯕꯨꯗ ꯑꯣꯏꯅ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯦꯜꯂꯒꯦ ꯃꯌꯥꯝꯁꯤꯗꯒꯤ ꯑꯣꯏꯅ ꯈꯔ ꯂꯦꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯐꯖꯔꯦ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯃꯟꯁꯨ ꯃꯟꯊꯣꯛꯑꯦꯕ ꯈꯔ ꯀꯥꯞ 2 ꯐꯥꯒꯗꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯩꯒꯤꯁꯦ ꯀꯥꯞ 2 ꯐꯥꯕꯥꯠꯇꯦ ꯀꯩꯅꯣꯁꯦ ꯖꯦꯅꯝꯁꯦ ꯁꯥꯡꯉꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯍꯟꯊꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯜꯂꯤ ꯎꯇꯤ ꯊꯣꯡꯕꯁꯨ ꯆꯥꯗꯣꯏꯅꯤ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤꯒ ꯃꯨꯟꯊꯅ ꯁꯨꯝ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯦꯜꯂꯛꯄꯗꯣ ꯆꯥꯝꯃ ꯈꯣꯠꯂꯒ ꯑꯩ ꯄꯨꯁꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯣꯃꯦꯇꯣꯁꯦ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯥꯏ ꯀꯠꯂꯒꯦ ꯂꯥꯏ ꯈꯨꯔꯝꯕ ꯃꯇꯝꯗ ꯀꯠꯀꯦꯅꯗꯤ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯀꯥꯎꯈ꯭ꯔꯦ ꯁꯨꯝ ꯊꯕꯛ ꯀꯩꯀꯥ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯣꯔꯦꯟ ꯁꯟꯗꯥꯒꯤꯗꯣ ꯙꯨꯞ ꯊꯥꯕ ꯃꯇꯝꯗ ꯑꯣꯏꯅ ꯀꯠꯂꯒꯦ ꯑꯍꯥꯟꯕ ꯍꯦꯛꯄꯅꯤꯅꯅꯦ ꯄꯥꯟꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯊꯥꯕꯒꯤ ꯈꯤꯇꯪꯗꯤ ꯆꯥꯕ ꯐꯪꯉꯦ ꯈ꯭ꯋꯥꯛꯇꯤ ꯀꯨꯏꯔꯕꯅꯤꯀꯣ ꯃꯁꯤꯒꯤ ꯇꯣꯃꯦꯇꯣꯁꯦ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗꯒꯤ ꯊꯥꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯁꯨꯝ ꯍꯧꯒꯠꯂꯛꯄ ꯑꯍꯥꯟꯕ ꯃꯤ ꯊꯥꯒꯠꯅꯔꯛꯄ ꯃꯇꯝꯗꯣ ꯅꯧꯅ ꯑꯗꯨꯒ ꯑꯗꯨ ꯃꯇꯝꯗꯒꯤ ꯊꯥꯔꯛꯄꯅꯦꯕ ꯁꯤꯁꯦ ꯍꯧꯖꯤꯛꯇ ꯂꯩꯁꯤꯅ ꯌꯦꯡꯉꯨ ꯆꯥꯎꯕꯨꯗꯤ ꯆꯥꯎꯋꯦ ꯍꯥꯏꯕꯨ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕꯁꯤꯗ ꯂꯩꯔꯦ ꯃꯩꯈꯨꯒ ꯕꯪ ꯀꯥꯏ ꯁꯤꯗꯅ ꯀꯥꯡꯉꯧ ꯂꯩꯔꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯅꯦ ꯑꯗꯒꯤ ꯃꯣꯇꯣꯔ ꯈꯔꯒ ꯑꯂꯨ ꯃꯆꯥꯗꯣ ꯑꯗꯨꯗꯣ ꯈꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯉꯧꯔꯦ ꯃꯁꯂꯥ ꯑꯃꯐꯥꯎ ꯍꯥꯞꯇ꯭ꯔꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯞꯄꯒꯦ ꯃꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯎꯇꯤ ꯊꯣꯡꯕ ꯑꯗꯨꯒꯤ ꯁꯤꯁꯤꯅ ꯀꯥꯡꯉꯧ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯁꯂꯠ ꯂꯩꯔꯦ ꯁꯤꯡꯖꯨ ꯆꯥꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯉꯥꯔꯤꯒ ꯊꯣꯏꯗꯤꯡꯒꯗꯣ ꯉꯥꯔꯤꯗꯣ ꯍꯥꯞꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯩ ꯊꯣꯏꯗꯤꯡꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗꯨꯅ ꯁꯤꯡꯖꯨꯗꯣ ꯆꯥꯕ ꯍꯥꯎꯔꯔꯣꯏꯕ ꯁꯂꯠ ꯑꯣꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯆꯥꯕꯒꯤꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯟꯗꯤꯔꯗ ꯈꯨꯔꯝꯕ ꯂꯥꯛꯑꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯔꯝꯅꯔꯤ ꯁꯤꯒꯩꯁꯤꯅꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯅꯤ ꯃꯟꯗꯤꯔ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯏꯆꯥꯅꯤꯄꯥꯗꯁꯨ ꯈꯔ ꯙꯨꯞ ꯊꯥꯍꯜꯂꯤ ꯃꯉꯣꯟꯗꯁꯨ ꯌꯦꯡꯒꯦ ꯑꯇꯩꯗꯤ ꯑꯁꯣꯝꯗꯅ ꯖꯨꯡꯕ ꯅꯨꯡꯉꯥꯏ ꯁꯣꯝꯗꯅ ꯖꯨꯡꯕ ꯅꯨꯡꯉꯥꯏ ꯁꯤꯒꯩꯁꯤꯗ ꯖꯨꯡꯐꯝ ꯂꯩꯇꯦ ꯂꯩꯉꯣꯏꯗꯨꯒ ꯅꯝꯁꯤꯜꯂꯨ ꯁ꯭ꯋꯥꯏ ꯋꯥꯏꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯌꯦꯡꯉꯨ ꯁꯧꯗꯣꯛꯈꯤꯅꯤ ꯌꯦꯡꯉꯨ ꯁꯤꯒꯩꯁꯤꯗ ꯅꯝꯃꯨ ꯁ꯭ꯋꯥꯏꯁꯤꯗ ꯈꯔ ꯀꯟꯅ ꯅꯝꯃꯨ ꯂꯣꯏꯔꯦ ꯑꯃꯨꯛ ꯂꯧꯖꯔꯤ ꯑꯩꯁꯨ जयू साम जयू घंटी जयू रो जयरो जई थी बोना
ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯄꯨꯖꯥ ꯇꯧꯅ ꯍꯜꯂꯛꯄꯗꯗꯤ ꯒꯥꯔꯤꯅ ꯍꯜꯂꯛꯑꯦ ꯒꯥꯔꯤ ꯐꯪꯅ ꯒꯥꯔꯤ ꯐꯪꯅ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄꯗꯗꯤ ꯆꯠꯈꯤꯕꯗ ꯈꯣꯡ ꯒꯥꯔꯤꯗ ꯂꯥꯡꯕꯅ ꯀꯩꯅꯣꯅꯦ ꯁꯥꯕꯅ ꯂꯣꯏꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯂꯥꯛꯑꯦ ꯃꯌꯥꯝ ꯄꯨꯖꯥ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯃꯨꯔꯦ ꯗꯨꯀꯥꯟꯗꯁꯨ ꯆꯪꯉꯛꯑꯦ ꯉꯥꯏꯍꯥꯛ ꯂꯥꯡꯕꯅ ꯑꯃꯨꯛ ꯐꯖꯅ ꯁꯥꯔꯦ ꯋꯥꯡꯉ ꯂꯪꯈꯠꯂꯤꯁꯤꯗꯣ ꯂꯥꯏ ꯈꯨꯔꯝꯃꯨꯔꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯦ ꯄꯨꯖꯥ ꯂꯣꯏꯔꯒ ꯗꯨꯀꯥꯟ ꯆꯪꯉꯛꯏ ꯄꯤꯝꯕꯣꯜꯁꯦ ꯆꯥꯒ ꯊꯛꯀꯦꯅ ꯂꯧꯔꯛꯏꯅꯤ ꯁꯣꯞ ꯑꯣꯏꯔꯝꯃꯤ ꯉꯁꯤꯒꯤ ꯄꯤꯔꯝꯕ ꯑꯣꯏ ꯃꯥꯜꯂꯦ ꯁꯤ ꯕꯨꯖꯤꯌꯥꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯕꯨꯖꯤꯌꯥꯁꯤ ꯂꯧꯔꯦ ꯆꯥꯒ ꯊꯛꯀꯦꯅ क्या है वैसे कितना 50 rupees ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯔꯦꯁꯀ ꯆꯦꯟꯖ ꯇꯧꯗ꯭ꯔꯦꯕꯀꯣ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯄꯅꯤꯅ ꯁꯨꯃꯥꯏꯅ ꯐꯅꯦꯛꯒꯤ ꯅꯥꯄꯤ ꯁꯦꯠꯂꯒ ꯑꯣꯏꯅ ꯆꯠꯂꯨꯏꯅꯦꯕꯀꯣ ꯑꯗꯣ ꯂꯥꯏꯁꯨ ꯈꯨꯔꯝꯃꯕꯅꯤ나 ꯍꯥꯏꯗꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯅꯦꯛꯁꯀꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ